Iraima, mana pangkiba saktam ado oijaba phanglabadadi maithongda penjaba minok ama leitengduna machui taduna leiramba thamoi kayado ngasidi mitmang asida amatoina pullare mikapsina laklabada awa nungaiba pumna makau thokduna nungsigi chelamada thokthaminaduna itin phamamada tillani ko mikap asida bangaiduna hinjarapani ngasidi Langon Langdai amana punduna laklaga anawa mangalama aikoigi phamda pirare punsi chupa mikap ase lengdana ndamang lehau oirasano noklamba maithongi penjaba minok magi mahut sinkre pirang mahakna adubu aidi ningol mapok koirambana noiga yum asida punna kuina leiminaba phangaroiko halaklaroi matam singado ai taseng ngasidi yam pamuba phawi wahaido haiduna makha taba ngamda kaplaga leikre paikhombasu ngasidi masado asawa phathaba ngamda langkhai khotkhaiba tawri pendabana henman khibana masado karinoma tawrabani liklaisu jangsinlaga machabu khamnaba honaje nangna pamido karino haibado imada hayu haidana si nang manasado amta tapthawmi nangba aina pamba hairgadi bisobu yumsidagi chalankiba macha singa harangna lehankiba aduga akhoi imungso hanugum punna leiminaba ibunga ima nang somta khantadona yengo imana tawribadu chumbra nakoigi nihaki nungaibaduna macha kayagi thamoi kayano nakoina thugairise aina hairiba wasida imana kamta khantabidregadi ima icha punsigi mari tanarapusi kanagamba mama moiramba taragadi machagi wahi adoda mingungsu poklaktuna mana tawribadu khara toirabasu lale khangjarakpa yabani afaba haibadu khanba ngamdraba likladadi hena singnagi haina khankri bisosu machanupi luhongdawre haibagi pauloina tare adubu wakhal aduda karibu khanba ma hanagum tuminati dumak leiri mangalga leisi henbigasu pau phaunadaba phana kuisilakle leisi henbi ahanbada kaisu khalamdrabasu haujikti wakhaldu asum jingnaba nungaitaba phaurakle dada nangma ingondagi tasengna laklage haina khalaba kaigino asukaiba matamse nawana taw mata aingon tahalakdaba siba tumina leisinkriba kaigino nangna sumna tawbase ai khangba yam wai leisi henbina dumna leiringai irei masu changlei now leisi henbi tarakliba mapido patpatai thoktuna che kaidawrage nasa nungaitabro nangbo kamta tawdada che sungasidi pungning sam nungsi aduba maromdasu ai yam harauba phawi kaidawrage che aina nakai magase kamaina hondoamdoino khanbada wakhal sem wakibani aduba hojikti dadaina malairabanina noisu phajana yengsinbirani wadu makha taba ngamdre khonjel du sunikle leisi henbisu machegi makhota tappaiselaga themjele kakhanu ache ireima manaubu chejet konsinduna na ichega laimina kadaba numit masing amaktre aina khoibu thadoktuna mafam kaida su chaningdi Marsan Sananu Makoy Anigi Kamina Kiba photo sing ado nungsini yengli ahing nong yai chabukti lanchen krabani leisi hen bitongna maya do phamlaga jam akha karaw amaga haitharakliba nongju adubu thawai tani yengjare pigi irama so mikobado da thanglak khiba khanghaude machinda su sonjare kanna churiba nongju se akiba phawre ta sena hokiba punsigi tangkakta nongkhom ananiko masing thingamdana chaina kaya pikibada minphangda mukhana pikapsida thokibagom ningsingba mana pibiriba chaina tasenglaba atiase amamba nongna kapsinkibagom ichili nawgi punsibu amamba lambida mangalama phabu uge phangda chingsinkibado amamba marakta ichili nawna sanaramba kuchabu nungsi heita thudek biduna Layan ke baso nongju na hagnane adubu ichile nawge khothanna nuksina sambirakpa mikupsidana tijebu aikhoiga koina leiminaba phanghanbidre asamna nong khakpa lagba tawbasi leisi henbi sengna kibani mabung hoina mayumda leibadagi akibadu khara makhaidi nemthabani
ꯃꯉꯥꯜꯁꯨ ꯆꯨꯔꯤꯕ ꯅꯣꯡꯖꯨꯗꯨꯗ ꯌꯦꯡꯗꯨꯅ ꯄꯤꯛꯇ꯭ꯔꯣ ꯅꯪꯕꯨ ꯅꯣꯡꯈꯣꯡ ꯁꯤꯈꯤꯕ꯭ꯔꯣ ꯗꯗꯥꯅ ꯄꯥꯎ ꯐꯥꯎꯔꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯅꯪꯗꯤ ꯁꯤꯒꯨꯝꯕ ꯅꯣꯡꯖꯨꯁꯦ ꯌꯥꯝ ꯀꯤꯒꯟꯕꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯗꯗꯥꯅ ꯐꯝꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯄꯥꯏꯈꯣꯝꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯆꯠꯈ꯭ꯔꯦ ꯏꯔꯩꯃ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯦꯍꯦꯟꯕꯤ ꯏꯔꯤꯛ ꯉꯥꯟꯕꯤ ꯆꯅꯨꯁꯨ ꯃꯆꯦꯒꯤ ꯐꯝ ꯊꯥꯔꯨꯅꯕ ꯑꯍꯜꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯔꯥꯅꯤꯁꯨ ꯆꯦꯡꯄꯣ ꯑꯗꯨꯗ ꯆꯦꯡꯗꯨ ꯄꯤꯛ ꯊꯟꯅ ꯍꯩꯗꯨꯅ ꯃꯆꯥꯒꯤ ꯑꯐꯕ ꯖꯥꯇ꯭ꯔꯥꯒꯤꯗꯃꯛ ꯃꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯩ ꯃꯆꯥꯒꯤ ꯌꯨꯝꯕꯥꯟ ꯃꯔꯥ ꯆꯦꯠꯅꯕ ꯍꯥꯏꯗꯨꯅ ꯀꯨꯟꯗꯣꯜ ꯂꯦꯡꯅꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥ ꯑꯣꯏꯕꯤꯗꯨ ꯊꯣꯔꯛꯂꯦ ꯊꯥꯔꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯗ ꯇꯞꯅ ꯂꯩꯕꯥꯛꯇ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯐꯝꯊꯔꯛꯏ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯅꯕ ꯀꯨꯟꯗꯣ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯊꯃꯣꯏ ꯑꯅꯤꯕꯨ ꯂꯤꯄꯨꯟ ꯄꯨꯟꯅ ꯂꯩ ꯃꯈꯨꯠꯃꯛꯅ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯕ ꯍꯧꯔꯛꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅꯁꯨ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯍꯥꯏꯗꯨꯅ ꯀꯥꯞꯂꯤ ꯂꯩꯁꯦꯍꯦꯟꯕꯤ ꯍꯣꯏꯁꯨ ꯂꯣꯌꯥꯉꯥꯟꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯏꯔꯤꯛ ꯉꯥꯟꯕꯤꯅ ꯋꯥꯎ ꯅꯣꯏ ꯆꯦꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯃꯤ ꯌꯨꯝ ꯈꯨꯐꯖꯁꯦ ꯀꯩꯅꯣ ꯑꯁ ꯑꯩꯗꯤ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯀꯅꯥꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯏꯁꯤꯡ ꯊꯛꯄ ꯐꯠꯇꯦꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯂꯨꯍꯣꯡꯕꯗ ꯅꯣꯡ ꯇꯥꯏ ꯍꯥꯏꯅꯩꯌꯦ ꯑꯍꯜꯁꯤꯡꯅ ꯑꯁ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ ꯅꯣꯏ ꯆꯦꯁꯦ ꯏꯇꯩꯒ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯤꯅꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ ꯌꯥꯝꯅ ꯑꯁꯨꯝꯅ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯐꯤꯔꯣꯜ ꯍꯥꯞꯆꯤꯟꯕꯗꯨ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯦ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯝꯃꯤ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯄꯨꯟꯅ ꯐꯝꯊꯔꯛꯏ ꯋꯥꯡꯂꯦꯝꯕ ꯔꯥꯅꯤꯁꯨ ꯅꯥꯀꯜ ꯅꯥꯀꯜꯗ ꯐꯝꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯔꯩꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯎꯅꯤꯡꯂꯛꯏ ꯑꯄꯣꯛꯄ ꯃꯄꯥꯗꯣ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕꯒꯨꯝ ꯃꯄꯥꯒꯤꯅꯤ ꯍꯥꯏꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜ ꯑꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯄꯥ ꯁꯛꯅ ꯌꯦꯠ ꯊꯪꯕꯗ ꯐꯝꯂꯤꯕ ꯋꯥꯡꯂꯦꯝꯕꯅ ꯑꯍꯥꯟꯕ ꯇꯣꯠꯂꯤꯕ ꯆꯥꯛꯈꯣꯝ ꯑꯗꯨ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤꯔꯛꯏ ꯏꯔꯩꯃ ꯃꯄꯤ ꯇꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛꯈꯣꯝ ꯑꯗꯨ ꯆꯥꯁꯤꯜꯂꯤ ꯃꯃꯥ ꯔꯥꯅꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯕꯤꯗꯨꯅ ꯏꯆꯥ ꯊꯣꯛꯑꯦ ꯉꯁꯤ ꯏꯃꯥꯅ ꯏꯆꯥꯗ ꯏꯜꯂꯤꯕ ꯆꯥꯛꯈꯣꯝ ꯑꯁꯤꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯜꯂꯨꯀꯣ ꯏꯕꯦꯝꯃ ꯏꯔꯩꯃ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯃꯥ ꯑꯩꯁꯦ ꯅꯣꯏꯒ ꯄꯨꯟꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯤ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯧꯕꯅꯤ ꯋꯥꯡꯂꯦꯝꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯆꯟꯇꯣꯝꯕꯤ ꯉꯁꯤꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯅ ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯨꯕꯅ ꯀꯨꯏꯅ ꯏꯆꯜꯒ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯋꯥꯔꯛꯈꯤꯕꯁꯤꯡꯗꯣ ꯃꯤꯀꯨꯞꯁꯤꯗꯒꯤ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯔꯨꯔꯣ ꯍꯧꯖꯤꯛꯇꯤ ꯅꯕꯨꯡꯁꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯦꯗꯅ ꯀꯞꯀꯅꯨ ꯇꯣꯛꯑꯁꯦ ꯅꯀꯣꯛꯇꯨ ꯆꯤꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯃꯉꯥꯜꯁꯨ ꯉꯁꯤ ꯏꯔꯩꯃꯒꯤ ꯂꯨꯍꯣꯡꯕꯅꯤ ꯈꯪꯕꯒꯤ ꯂꯩꯁꯦꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗꯨꯗ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯐꯣꯟꯗꯨ ꯊꯅꯝꯕꯅꯤ ꯑꯗꯨꯅ ꯇꯥꯗ꯭ꯔꯦ ꯃꯉꯥꯜꯁꯨ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯈꯟꯕꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯁꯤꯜꯂꯨꯗ꯭ꯔꯦ ꯁꯣꯝꯗꯅ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯣꯛꯅ ꯅꯣꯛꯅ ꯐꯥꯒꯤ ꯑꯣꯏ ꯇꯝꯊꯤꯅ ꯂꯛꯅꯔꯛꯂꯝꯃꯤ ꯏꯊ ꯑꯁꯤꯗꯒꯤꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯔꯣꯍꯦ ꯃꯣꯔꯥ ꯆꯨꯔꯁꯨ ꯀꯥꯏꯗ꯭ꯔꯤꯁꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯝꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯊꯨꯡꯅꯖꯕ ꯀꯥꯏꯁꯦ ꯑꯁꯨꯝꯅ ꯕꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯃꯊꯪ ꯃꯊꯪ ꯀꯥꯞꯂꯦ ꯂꯣꯏꯔꯒ ꯇꯨꯜꯁꯤꯕꯨꯡ ꯈꯣꯏꯔꯨꯝꯂꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯇꯥꯎ ꯑꯁꯣꯝꯗ ꯀꯩꯅꯥꯕꯨ ꯀꯦꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯥꯁꯦ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯈ꯭ꯔꯦꯗ ꯍꯣꯔꯦꯟ ꯕꯣꯔꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯉꯛ ꯇꯦꯛꯄ ꯁꯣꯏꯗ꯭ꯔꯦ ꯉꯁꯤ ꯁ꯭ꯋꯤꯇꯤ ꯍꯣꯏꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤ ꯕꯣꯔꯗꯒꯤꯗꯤ ꯏꯇꯥꯅ ꯃꯌꯥꯝ ꯍꯦꯜꯂꯤ ꯍꯣꯔꯦꯟ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗꯨꯗ ꯍꯥꯏꯅꯗꯣꯏꯅꯤ ꯌꯦꯡꯉꯨ ꯏꯇꯥꯅ ꯍꯦꯜꯂꯦꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔ ꯌꯧꯔꯛꯄꯒꯤ ꯙꯣꯟ ꯃꯈꯣꯜ ꯑꯗꯨꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯃꯁꯥꯗꯣ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯐꯤ ꯁꯦꯠꯇ꯭ꯔꯤꯉꯩ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯆꯤꯆꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯌꯨꯝꯁꯤꯗ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯁꯤꯡꯗꯨ ꯏꯊꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ
ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯛꯄꯁꯨ ꯉꯝꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯁꯥꯗꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ꯫ ꯃꯆꯦꯅ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯉꯥꯜꯗꯨ ꯍꯟꯖꯤꯟꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯂꯩꯁꯦꯍꯦꯟꯕꯤꯗꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯉꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯗꯗꯥ꯫ ꯄꯤꯛꯇ꯭ꯔꯣ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯈꯪꯖꯤꯜꯂꯝꯕ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯈꯥꯡꯕ ꯉꯝꯗ꯫ ꯗꯗꯥ, ꯆꯤꯆꯦ ꯆꯠꯈꯤꯗꯧꯔꯦ꯫ ꯑꯩ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯅꯤꯌꯦ ꯗꯗꯥ꯫ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯞꯀꯅꯨ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯌꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯍꯔꯥꯎ ꯂꯩꯌꯨ꯫ ꯆꯤꯆꯦꯗꯣ ꯃꯄꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯅꯤ ꯄꯤꯛꯇ꯭ꯔꯣ ꯅꯪꯕꯣ꯫ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯀꯦꯕ ꯂꯣꯏꯕꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯎꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯂꯩꯁꯦꯍꯦꯟꯕꯤꯅ ꯃꯣꯟꯗꯨꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤꯗꯨꯁꯨ ꯃꯅꯝ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯏꯔꯩꯃ ꯊꯣꯛꯂꯛꯄꯗꯣ ꯌꯦꯡꯅꯤꯡ ꯕꯣꯔ ꯁꯦꯟꯅꯕ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯕ ꯌꯥꯗꯦ꯫ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯒꯤ ꯂꯣꯌꯥꯉꯥꯟꯕꯁꯨ ꯐꯝꯐꯝ ꯑꯗꯨꯗ ꯆꯨꯝꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯜꯂꯤ꯫ ꯀꯩꯅꯥꯗꯨꯁꯨ ꯃꯣꯟꯗꯨꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯕꯣꯔꯅ ꯂꯨꯍꯣꯡꯐꯥꯟꯗ ꯐꯝꯂꯤ꯫ ꯏꯔꯩꯃ ꯑꯃꯗꯤ ꯂꯣꯌꯥꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯤꯄꯤꯟ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯃꯕꯨꯡ ꯃꯅꯝ ꯗꯥꯟ ꯊꯥꯗꯔꯕ ꯃꯇꯨꯡ ꯃꯊꯪ ꯆꯪꯁꯤꯜꯂꯒ ꯊꯥꯗꯅꯩ꯫ ꯏꯔꯩꯃ ꯇꯔꯦꯠꯂꯛ ꯀꯣꯏꯔꯕ ꯃꯇꯨꯡ ꯂꯩꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯀꯣꯛꯊꯛꯇ ꯆꯥꯏꯈꯠꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯀꯩꯅꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯀꯨꯟꯗꯣ ꯍꯥꯞꯄ ꯂꯥ ꯑꯗꯨꯗ ꯂꯥꯏꯕꯛ 3 ꯀꯠꯍꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯩꯅꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯀꯨꯟꯗꯣꯗꯨ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯂꯦ꯫ ꯅꯤꯡꯉꯣꯜꯅ ꯈꯣꯏꯗꯥꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣ ꯑꯗꯨ ꯑꯄꯟꯕ ꯂꯩꯇ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯊꯋꯥꯏꯅ ꯈꯣꯏꯗꯥꯅ ꯍꯨꯛꯇꯨꯅ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏ ꯁꯦꯝꯈ꯭ꯔꯦ ꯄꯨꯟꯁꯤ ꯂꯩꯄꯨꯟꯁꯨ꯫ ꯁꯣꯝꯗꯅ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ꯫ ꯌꯥꯝꯕꯣ, ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦꯅ ꯍꯥꯏ, ꯃꯈꯥꯗ ꯀꯨꯝꯃꯛꯑꯣꯅ ꯍꯥꯏ꯫ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯔꯨꯆꯣ꯫ ꯁꯤꯟꯊꯥꯁꯨ ꯑꯅꯤꯔꯛ ꯍꯥꯏꯖꯤꯟꯕ ꯇꯟꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥꯁꯦ, ꯌꯥꯝꯕꯨꯡꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯍꯧꯏ꯫ ꯂꯩꯃꯁꯨ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯁꯅꯥ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯕꯣ? ꯆꯪꯉꯛꯅ ꯍꯪꯉꯛꯄꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯅ ꯍꯪꯉꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯁꯤ ꯑꯣꯏꯅ ꯂꯦꯞꯅꯈꯤꯕ ꯂꯨꯍꯣꯡꯕꯗꯣ ꯖꯨꯟ 23 ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯇꯧꯔꯔꯣꯏꯁꯤꯅꯦ꯫ ꯃꯆꯦ ꯍꯥꯏꯅꯔꯝꯃꯒ ꯃꯅꯥꯎ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯐꯖꯕ ꯑꯣꯏꯗꯦꯅꯦ ꯅꯪꯕꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯁꯤ, ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕꯤꯌꯨ꯫ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕꯁꯨ ꯍꯌꯦꯡꯗꯒꯤ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯁꯤ꯫ ꯍꯥꯏꯅꯈꯤꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯅꯥꯎꯅꯨꯄꯤꯗꯣ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯏꯕꯨꯡꯉꯣ꯫ ꯁꯣꯝꯗꯁꯨ ꯏꯔꯩꯃꯗꯣ ꯂꯣꯌꯥꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯀꯞꯄꯝꯒꯅꯨꯀꯣ, ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯃꯔꯤ ꯊꯣꯛꯅꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯔꯥꯡ ꯃꯉꯥꯜꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯕꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨ ꯇꯧꯔꯦ꯫ ꯃꯉꯥꯜꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯐꯣꯟꯗꯨ ꯔꯤꯡ ꯐꯥꯎꯕ ꯆꯠꯄ ꯅꯪꯍꯟꯗ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯗꯗꯥ, ꯑꯩꯗꯣ ꯉꯁꯥꯏ ꯃꯔꯥꯡ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯗꯗꯥꯁꯦ ꯁꯤꯗ ꯌꯥꯝ ꯅꯥꯔꯦ ꯄꯤꯛꯇ꯭ꯔꯣ? ꯃꯊꯕꯥꯛ ꯋꯥꯏꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯦꯍꯦꯟꯕꯤꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯤꯅꯣ ꯗꯗꯥ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ? ꯀꯌꯥꯝ ꯅꯥꯔꯒꯦ? ꯀꯌꯥꯝ ꯅꯥꯔꯒꯦꯕ? ꯈꯪꯗꯦꯕ, ꯑꯩ ꯁꯣꯔ ꯍꯣꯟꯕꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯗꯗꯥꯁꯦ ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯗꯗꯥ, ꯀꯩꯝ ꯇꯧꯔꯣꯏꯌꯦ꯫ ꯃꯄꯤ ꯔꯥꯖ꯭ꯌꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯥꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯃꯅꯤꯄꯨꯔꯗ ꯑꯣꯛꯁꯤꯖꯟ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯅꯄꯨꯔꯣꯏꯕꯁꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯃꯃ ꯅꯣꯛꯇꯨꯅ, ꯏꯁ, ꯅꯪ ꯀꯅꯥꯅ ꯑꯗꯨ ꯀꯌꯥꯝ ꯀꯦꯁꯜꯂꯣ ꯍꯥꯏꯒꯦꯕ? ꯗꯗꯥꯅ ꯂꯝꯗ ꯂꯩꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯟꯒꯅꯨꯀꯣ꯫ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯤꯅ ꯉꯥꯎꯗꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯒ ꯆꯟꯗꯅ ꯅꯪꯕꯨ ꯇꯥꯞ ꯐꯥꯈ꯭ꯔꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯀꯅꯥꯗꯅꯣꯕ? ꯃꯤ ꯉꯥꯎꯍꯜꯂꯒ ꯅꯪ ꯑꯩ ꯁꯥꯍꯜꯂꯒꯦꯅ ꯈꯜꯂꯤꯔꯣ? ꯍꯥꯏꯖꯅꯒꯅꯨ, ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯍꯜꯂꯝꯃꯣꯏꯌꯦ꯫ ꯗꯗꯥꯒꯤ ꯈꯛ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ꯫
ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄꯗꯣ ꯑꯩ ꯋꯥꯅ ꯉꯥꯏꯔꯝꯒꯦ ꯗꯗꯥ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯛꯇꯝꯁꯤ ꯄꯨꯔꯒ ꯃꯇꯝꯗꯨꯗ ꯅꯅꯥꯛꯇ ꯂꯦꯡꯗꯅꯁꯨ ꯑꯩ ꯂꯩꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯅꯥꯛꯇ ꯈꯪꯗꯝ ꯊꯝꯅꯤꯡꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯍꯥꯟꯅ ꯑꯃꯇ ꯑꯣꯏꯔꯛꯈꯣ ꯑꯗꯨꯒ ꯑꯩꯁꯦ ꯊꯝꯃꯣꯕ ꯑꯗꯨ ꯗꯗꯥ ꯑꯩ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯊꯝꯖꯔꯣ ꯍꯦꯟꯗ꯭ꯔꯤꯛꯁꯀ ꯃꯥꯔꯁꯟꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ ꯑꯗꯣ ꯃꯆꯦ ꯂꯨꯍꯣꯡꯈꯤꯕꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯐꯖꯒꯗ꯭ꯔꯣ ꯃꯤ ꯅꯪꯕꯣ ꯑꯗꯨꯒꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯦꯡꯉꯝꯕ꯭ꯔꯣ ꯑꯗꯨꯕꯣꯕ ꯑꯉꯥꯡꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯀꯥꯏꯕ ꯇꯧꯔꯛꯄꯁꯨ ꯅꯠꯇꯦꯗꯅ ꯃꯥꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯋꯥ ꯊꯧꯑꯣꯏꯗꯅ ꯃꯕꯨꯡꯗ ꯃꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯂꯒ ꯑꯍꯤꯡꯗꯨꯗ ꯆꯠꯈꯤꯕꯗꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯛꯀꯧꯕ ꯂꯣꯏꯈꯤꯕꯒ ꯃꯥ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯇꯧꯔꯁꯤ ꯑꯣꯀꯦ ꯏꯔꯩ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯦ ꯗꯌꯥꯏ ꯈꯨꯗꯩꯁꯨ ꯍꯣꯡꯗꯣꯛꯄꯤꯔꯣ ꯂꯣꯌꯥꯉꯥꯟꯕꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯤ ꯊꯣꯏ ꯅꯪꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯦꯀꯣ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯧꯔꯦꯅꯦꯀꯣ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯅꯕꯅꯤ ꯗꯌꯥꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯁꯨ ꯀꯆꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯒꯤ ꯂꯝꯖꯤꯡ ꯃꯉꯥꯜꯁꯨ ꯗꯌꯥꯏꯅ ꯑꯣꯏꯕꯤꯌꯨꯀꯣ ꯂꯣꯌꯥꯉꯥꯟꯕ ꯏꯔꯩꯃꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯆꯤꯟꯕꯥꯜꯂꯗꯨꯅ ꯊꯦꯡꯂꯒ ꯅꯪꯒꯤ ꯗꯌꯥꯏꯅ ꯑꯩꯒꯤ ꯊꯣꯏꯁꯦ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯗꯣꯛꯏ ꯑꯋꯥꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯅꯪꯒꯤ ꯅꯁꯥꯗ ꯁꯣꯛꯍꯜꯂꯣ ꯀꯩꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯅꯪꯕꯨ ꯃꯩꯁꯥ ꯂꯥꯡꯍꯜꯂꯣꯏ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯕ ꯂꯥꯏꯕꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯩꯁꯥꯗꯣ ꯗꯌꯥꯏꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯅꯔꯨꯝ ꯄꯤꯒꯦ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯋꯥꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯒꯁꯨ ꯅꯪꯕꯨ ꯏꯊꯥꯗ ꯆꯤꯖꯠ ꯀꯣꯟꯁꯤꯜꯂꯒ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯀꯗꯣꯏꯅꯤ ꯁꯣꯝꯗꯅ ꯋꯥꯡꯂꯦꯝꯕꯒꯤ ꯀꯥꯗꯅꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯇꯣꯏꯅ ꯎꯕ ꯐꯪꯉꯣꯏꯗꯕ ꯃꯐꯝꯗ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ ꯁꯤ ꯋꯥꯈꯜꯗ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣꯕ ꯈꯪꯗꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯆꯣꯛꯊꯔꯦ ꯋꯥꯈꯜꯁꯦ ꯑꯩ ꯌꯥꯝ ꯆꯣꯛꯊꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯥꯏ ꯌꯧꯈ꯭ꯔꯕꯅꯤ ꯅꯪ ꯄꯣꯊꯥꯔꯣ ꯑꯩ ꯉꯛꯇ ꯁꯨꯃꯥꯏꯅ ꯂꯩꯈꯤꯒꯦ ꯀꯣꯔꯧꯁꯨ ꯃꯁꯥꯗꯣ ꯃꯊꯟꯇ ꯆꯠꯆꯕꯗꯤ ꯈꯔ ꯉꯝꯂꯕꯅꯤ ꯄꯥꯏꯈꯣꯝꯕꯗ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯛ ꯂꯥꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯣꯏꯕ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯔꯗꯅ ꯌꯥꯅꯤ ꯕꯕꯥ ꯑꯩ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯇꯕ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯃꯗꯨ ꯑꯣꯏꯔꯒꯅ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯗꯅ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯕꯕꯥ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯣ ꯏꯆꯥꯅ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯨ ꯑꯩꯅ ꯏꯃꯥꯗꯣ ꯍꯥꯟꯅ ꯀꯣꯃꯤꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯁꯤ ꯃꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯕꯕꯥꯅ ꯃꯃꯥꯕꯨ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯥꯕꯨ ꯍꯪꯒꯣꯏꯒꯗ꯭ꯔꯥ ꯀꯣꯔꯧ ꯐꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤꯁꯤꯡꯗꯨ ꯎꯕꯗ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯒ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅ ꯑꯗꯨꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯥꯒꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕꯗꯤ ꯏꯄꯥꯅ ꯄꯥꯝꯗꯦꯀꯣ ꯍꯣꯏ ꯕꯕꯥ ꯋꯥꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯌꯨꯝꯗꯣ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯜ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯁꯤꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯃꯦꯟꯅꯔꯝꯃꯣ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯅꯤꯡꯊꯤꯁꯨ ꯊꯋꯥꯏꯗꯣ ꯏꯅꯤꯡꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯟꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯣ ꯑꯩꯁꯨ ꯌꯥꯎꯅꯤꯡꯕꯅꯤ ꯑꯗꯣ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯁꯦꯜꯁꯨ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯐꯖꯅ ꯆꯠꯄꯤꯌꯨꯀꯣ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯨꯅꯨ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯣꯏ ꯗꯗꯥ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯈꯟꯕꯤꯔꯛꯎꯀꯣ ꯏꯆꯟꯁꯤꯡꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯑꯩ ꯂꯩꯖꯔꯤꯌꯦ ꯋꯥꯡꯂꯦꯝꯕ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯥꯎ ꯐꯖꯅ ꯅꯅꯝꯃꯒ ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯏꯃꯥꯁꯨ ꯌꯥꯔꯤꯈꯩ ꯊꯕꯛ ꯌꯥꯎꯍꯟꯒꯅꯨ ꯂꯩꯁꯦꯟꯕꯤ ꯉꯔꯥꯡꯇ ꯃꯆꯦꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯉꯁꯤꯅ ꯃꯕꯨꯡ ꯑꯃꯨꯛ ꯆꯠꯂꯅꯤ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯗꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣ ꯅꯪ ꯑꯃꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯔꯣ
ꯋꯥꯡꯂꯦꯝꯕ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯀꯩꯗꯧꯕꯒꯤ ꯗꯗꯥꯅ ꯂꯣꯠꯇꯣꯏꯅꯣ ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯁꯨ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯤ ꯀꯞꯀꯅꯨꯁꯦ ꯑꯗꯨ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯗꯗꯥ ꯍꯣꯏꯅꯦ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯀꯩꯗꯧꯉꯩ ꯍꯜꯂꯛꯀꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯏꯆꯜꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯒꯦ ꯂꯦꯞꯂꯕ꯭ꯔꯥ ꯎꯠꯂꯤꯕ ꯑꯐꯕ ꯏꯪ ꯇꯞꯄ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯇꯝꯊꯤꯕ ꯁꯥꯖꯠ